Miron Biama Jnims Hospital da Angang Unaraba Matung Laikidabagi Wahauda Ngarang Numidang Atheng Bada Jnims ta Erang Hourakpadagi Hospital asigi Potlam Amang ata Thok-Hankhre Security Force na miyam gi Erang laksan na bahotnabada tear gas cell kaya marum kapre Angang Unabada Laikidrabi nupi adudi Kaksing District ki manung chana leiba Hianglam Hiran Maidagi Masagi chahi kunmari rom surabi Pevam Ongbi Matau Leibi Mapuroibagi Maming Pebam Dineshwar Kawi Hari Thaudok Thokfam dagi fangba paugi matung inna Pebam Matau Leibi Angang Unanabagi Damak Haukibatang Anida Jnims Hospital da Pukhatlaba matung Tang Mari gi ayuk pung tara gi matung da Angang nupa ama pokhe Madugi matung nungtil gi pung ani khara helakpa aduwaida nupi adu masa nungaite haibadagi ICU da pustinduna layengki hari Nupi adu ICU dagi puthoraklaba matung da ward ta amuk leiramkhe madumakpu mahaki Anaba Henjelakpadagi ICU da amuk pusin kibani hairi. Matung tarakpada haukibatang mangagi ayukta Dr. Gimaikadagi e kap naba hairakpadagi e bottle nipan kapki. Adubu nupi adugi anaba Henjelakpadagi numidang wairamda laikidabani hairi. Laikidrabi nupi aduna mirolingaidagi yanglakiba Dr. Adu imung manungi miyoi singna unanaba honaki hairiba Dr. Adugi makhada leiba miyoi ama unabada response Phangdana Leirakpadagi Khoisaungna Raba Miyamna Jnims ki Auditorium Hall da Changduna Amangata Thok-Hankhre Miyam gi Erang adu police na tear gas cell khara kaptuna laksinana bahonaki maduda Laikidrabi nupi adugi mapuroibasu police personnel da phuba chaiba tawkhe Misi asigi matangda imung manunggi maikaidagi pendaba wafum kaya su phongdoklakhe Maje dokter sida ngang na bai na phalak pani maje ising chat ka ji wa li hai bena leire ni gi ising wa li ta ji yongom da ji ka ai da leire adu gi matung ta ko di ising ji sunla la ai pun la ba ai da na adu gi kan ta ko kan sta chu kan ta re da ko na aso yang manu ni yaw ni ba ko ni bra ai ba gi sing ba kan sta ngang ji wa ngang ba ngami adu gi ka dei to ba mayam ji da Moina kasih tahu dia, ada lagi di tias tahu begini tu, moina kasih tahu dia hari, ada juga operasi matung di, jika nak tahu matung jadi operasi kan tahu kaganda, siasang lalu bukan itu, mahik tengah ada, jadi kalau tengah ada hari dah, mau pengai dah hari, ada, aigi imau saya uji fakta aigi na sudah, mau cuci kerengang kere hari besok hari dia, handi cuci apa juga kari dah kita naya hari kan sendiri. Aini hingna taka tiya ka pura ka lako ni adu ma khoina ujikti isa imau to aigi ikhutta gi sinara ka puthogro matam dadi thingking launa chada ka puthokra ga ujingna aigi khutta sinadana ujik fakta sinada gi de lairi adu ai ujik se imau se taka tiang na pibiu khoina operation tawba kanda akhoi gi aham kan normal da le tiase Tuan pelap lai, normal pelap lai itu ga, matung dah amuk operasi ni naung amuk tahu sih hari mana. Adu kan tadi operasi tahu matung tadi pelap mari hari mahik se yam yau hari mana. Adu ain hajan yang beri. Pasal mana nu season nasa lagi awal je. Ong tadi mating pang dia.
이거라도